Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Congress MLA Okram Surjakumar Hairi, Sangsata Manipur ki puthoki babajare du Raija sigi hausi oiriba phibamga sanaba wali. Sakhut thorangi lambida kahena milyang sangbangam loitabagi mamitai. Kaksing Zilla ki Wangu Laifam Awang Singya Amadi, Warukok Hill Ranch tang asi sasagibo operation da yamlaba khusu khulai kaya phagatpangam khrai. Principal Secretary Arun Kumar Senan Hairi, Gari Silencer da Makhol Hen Hauba Madi, Harau Kumaini Singbada Ahuba Speaker Sejanabana, Nil Kongbagi Sang, Hengalaliba si Miyam Punna, Semdok Minaba Sangi. Manipur ki mafam kharada pung da kilometer kunthra dagi nipu phoba yang na sitpa nuksit ke loinina, akhak arau yauba nonglelu sit sitlaba yai hairi. Amasung, Mauritius ki Rashtrapati Dharambir Gokhulna lebak adugi khwaidagi wangba Civilian Award, Grand Commander of the Order of the Star Amasung Key of the Indian Ocean ki mana Bharat ki Pradhan Mantri Narendra Modi te pikrai. Congress MLA Okram Surjakumar Hairi, Kendra ki Self Mantri Nirmala Sitaraman Manipur ki puthokiba budget adu Raija Vidhan Sabha da puthoknaba sem sakhiba budget ni. Budget asigi manungda sada yangkhaidi loan singba amadi karmasari singi tolop amadi pension singba pithokpada satkhrakani. Maramaduna sakwa thorangi lambida ka hena milyang sangba ngamloidabagi mami tari. Ngasi Imphal da pangthokpa paugi mifam amada MLA Surjakumar hai Raija asigidamak Kendra Sarkarna akhanaba budget sangsatta puthorakani haibagi thajaba thamlubagi ona tainabada hanana sem saramba budget aduda semdok semjin khara tawraga sangsatta puthorakpa si laibak thibani. Magna hai puthoki ba budget adugi manungsanna lambi thong semgat sagat pa haibasi thajabagi wangmadani. Amaromda sangsatta puthoki ba budget aduda raijagi oina lakadaba revenue asi hanadagi saruk ani hengatkani hariba asisu karamno oithokadori bano haina Sri Surjakumar na phongdoladuna lanjena duna leiriba miyoi lising humpurom henbagi imung lising 12 rom asigidamak budget asida lupa koti kuthra manga khak hablibasi sanaba wali. Raija sigi wariba phibam asi menkhatpa ngamnaba ahenba miyeng sangbibagi tangai phudabali mangna hai. Lakadriba chahi sigi budget si table tawraga either assembly da popular government ama state ki leijabasi da assembly da pass tawba adu natragana assembly si laitragana Manipur ki assembly ki mohut sillaga India ki parliament da pass tawba Manipur Pradesh Congress Committee ki magai dagi sahi khudingi lakpa budget si khara hapsalaga copy paste tawraga semakpagi mawongda budget estimate 2025-26 ki koigi lairiba budget at glance si da sloi yaujare koigi total expenditure se 35,103 crores mamangi budget estimate tagi masi surplus haidi hengani haidna pari adu hujik laiba Manipur ki crisis financial distress lady sida surplus budget laigani haibse sidi angpa mane. Kaksing Zilla ki Wangu Laifam Awang Singya amadi Warukok Hill Ranch da ngasi sasagibo operation da yamlaba khusu kolai kaya phagatpangam khrai. Police ki paunhai akaknaba pawma phangbadagi police yauna security ki apunba kangbuna Kaksing Zilla ki SP Priya Darshani Laisram ki lising makhada hariba mafam masida ngasi ayu anganbada thibom ki thabak sathaki. Maduda SMG carbine ama single barrel ani semdoklaba 303 rifle ama revolver ama grenade mari IED ahum tear smoke grenade ama tear smoke cell mari anti riot cell ama madi nongmai maru kaya yauna yamlaba khuzu khulai sing phagatpangam khi. Thaudogasi makata ne thijanabagidama Wangu police station da case ama lokhale hairi. Manipur Pollution Control Board na sentuna district administration officer amasung police personnel yauna akoibada nil khongbagi sang lepthoknabagi matangda training program ama ngasi Imphal gi Classic Ground da pangthokrai. Training hotobagi thoramda Raija ki Forest Environment and Climate Science ki Principal Secretary Arun Kumar Sena, Raija ki Environment and Climate Science ki Director Dr. T. Brajakumar Singh amadi Manipur Pollution Control Board ki Member Secretary Dr. W. Roshan Saruyakhi. Thoramadu da wangangbada Sri Arun Kumar Senan hai Gari Silencer da Makhol Kahen Hauba madi Harau Kumaini Singbada Ahuba Speaker Sejanaba sina Nil Khongbagi Sang Hengahan Ravik Masak Oheli. Asigumba kaya asi miyam puna wakal taminaduna semdok minaba sangi. Relief camp tala ribambiyo singa saba polam singa yon bagi mela ama ngasi Thobal District Administration gi District Election Counting Hall da pangthokrai.
ꯖꯤꯂꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯍꯨꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯃꯦꯂꯥ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯦꯟꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯂꯥ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯇꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯖꯤꯂꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯂꯦ Assam Rifles amasung Tamenglonggi Jawahar Navodaya Vidyalaya kusumnaduna ngasi mahi tampham sang asida Backless Day thorom pangthokre thorom asi Assam Rifles na mahiroi singna mahi masing tambada hena nungaiba mawongda tamnabagi pandamda pangthokibani Nomid asida mahiroi singna makhoi gi lairik housing yumda thamlamduna mahi tampham sangda laglaga sana khonabamadi atei tongan bihiramda tansinbe yaba loksing phanganbani Mahi tampam sang adugi oza singa made mahiroi singna saruk yaduna pangthokiba thoramaduda Assam Rifles ki personnel singa mahiroi singa wari watai sanaki Assam Rifles ki matangda documentary video singsu utkhi Kakshing ki Grace Cottage Culture and Educational Development Foundation amasung Students Library Association ani na sinduna ngasi Kakshing degi palel taba lambi lawyai lambi da uzara sing thakre Kakshing Kendra ki MLA Ramesh Sonelo sing duna uzara thabaduda oza sing mairoi sing amadi association gi thomi sing saru yakhi paugi marak thanna atenba break ama Toknga thajabiganu aranma pau sandokpiganu aranma pau sandokpa hana sunaba thoanaba sinba amadi nungsi chanana leiminabada akaiba thoanlabadi Bharatiya Niyai Sanhita lisingani kulhumdoi gi section 353 197 amasung 302 gi makhada chairak phangningai oi Pangliba pau atugi asumaran khangdoknabagidamak Police Control Room gi telephone number 948-528-0419 dagi pau lobiyu Chumle khangnaba pau khaktamak miyamda amadi social media da thadokpiyu Haijariba Directorate of Information and Public Relations Government of Manipur Tabiriba pawasi Akas Bani Imphal dagini Manipur ki mafam kharada pung de kilometer kunsa dagina kilometer nifu phawa yangna sitpa nungsit kalwanina akhak arau yauna nongle nusit silaba yai hairi India Met Department Imphal Center na piba report ki matungina Imphal West Imphal East Kangpokpi Ukhrul Kamjong Jilada ngasidigi horaga tha asigi tara manga phawa nongle nusit asi silaba yai Tamenglong amadi Sanapati Jiladana nongle nusit asi tha asigi tara turuk phawa silaba yai duga Jiribam noni amasung Bisnupur Jiladana ngasi amasung hayeng nongle nusit sitkani Surasan Puramati Ferjol Jiladana hayeng nongle nusit laigani haina report asina hairi Hiramasigi matangda Med Center Imphal gi scientist B P Ambedkar na hai nongle nusit laigadaba maramna miyamna lamhang tomangda thabak suba matamda section na laibiu numidang waram amadi numidangi matamda akhak arau yauna nongle nusit sitkadaba laibana hariba matam asida miyamna lambi sorokta amadi lamhangda laibidanaba mahangna makhatari Malem dagi glaucoma laina maru phukna muthatnabagi pandamda malem pumada pangthokliba World Glaucoma Week lisingani kunmanga Manipur gi oina sungasi Imphal gi Hotel Classic Grand pangthokre thoramaduda Health Services ki Director Dr. Sambo Golmei State Mission Director Dr. M Dinesh Singh amadi Family Welfare ki Director Dr. N Hemant Kumar saruyakhi Thormaduda wangangbada Director Dr. Sambo na hai glaucoma haiba lena asina miyoi babu punchi supa mit tangan ba yabagi maramama oiribani hariba na basi malem gi oina miyoi lak maripu rom da nahali raija sigi oina sabsaba masing khangmangam trabasu layeng ba lakpada glaucoma na naba miyoi kaya adumak thengnei mangna hai hariba na basi maroina diabetes hypertension na singba leba miyoi singamadi sahi yam selaklaba miyoi singdana hena nagali leila asadi ngakthuna ba miyam punna hona minabagi tangai phadabalei mangna hai Glaucoma disease is a irreversible kind of eye disease which can cause blindness. Permanent blindness to be abigi oibnina awareness se piba yam daka hoiba. Early stage sida hek hopudigi optic nerve heba male. Asigi se degenerate to khrabdi mitse slowly blindness se dum lakpe apni. Cataract haridi wenadi hekta operation su to bi ai adubu asigi case di henelui aduna when prevention se yam dakawe and those people who are suffering from diabetes kumba hypertension kumba asing se they are more prone and jahi yang khaladi asiumbagi laina se hingale Women Committee of United NGOs Mission Manipur na sinduna
Malam ki nupi sing ginamit palan thoram ngasi Palace Compound leba iboyai masumang lila sanglena pangthokre. Thormaduga marilina na wangang bada committee sigi convener Sobita Mangsata Bamnahai nupi oibi singbu opi bamadi manada bamiyeng thamliba makai Gender Equality and Sustainable Development Role lisingani kuthragi role number 5 te yauriba nupa nupi thong manaba asi kaidonungda purak pangamloi. Noni जिला की हाउसोंग सब डिवीजन के मनुंग सना लेबा बकवा विलेज नौना सागदबा इरिंग एरिया मार्केटिंग सेट ngasi हाउसोंग की SDO ASL Christian Home उरेप उयुंग तमख्रे मार्केटिंग सेट asi Imphal Kangsup Tamenglong lambi की यामना मरुइबा मफम अमा ओइगदोरिबनी lambi asi Asian Development Bank के सथक मखादा सेमगतपेगी थापक चथरी National Tobacco Control Program की मखादा District Tobacco Control Cell Imphal West सिंधुलंग asi जाति था कि No Smoking Day पालन थोरम पांगथोख्रे पासोई पार्ट 4 द लेबा Millennium School द पांगथोके बथोरम मतुदा हिदाक मना सीजन अबदा मियोइबदा मांगजबगी मतांगदा मति हिदाक मना की मतांगदा लेरिबा तोंगान बे एक सिंगी मतांगदा अखंग एक सिंग वांगांखी पाउगी मरक थन्ना अतेनबा ब्रेक अममो North East की अहानब ओइना मणिपुर द लेबा लिबर अमदि गैस्ट्रो हॉस्पिटल ILDS न अदोंबु तरामना ओक्चरी आइकोई की पांडम दे लिबर अमसुम गैस्ट्रो इंटेस्टाइनल लाइना सिंगे ख्वाइदगी अफब लायंग पीबा हाइबसने असिगुम्बा चाउथोक जनिंगाई ओइरबा एडवांस एंडोस्कोपी GI सर्जरी अमसुम लिबर ICU की मतेंगना पेशेंट सिंग मपानदा चत्रबसु ILDS हॉस्पिटल दा चपचाना लायंग बंगमले ngasimak lengsin biraksi ILDS हॉस्पिटल क्वाकैथेल इम्फाल आकाशवाणी इम्फालदगी पाउ ताबिरी मॉरिशस की राष्ट्रपति धर्मवीर गोकुलना लेबाक अदुगी ख्वाइदगी वांगबा सिविलियन अवार्ड ग्रैंड कमांडर ऑफ द ऑर्डर ऑफ द स्टार अमसुंग की ऑफ द इंडियन ओशन की मना भारत के प्रधानमंत्री नरेंद्र मोदी दे पीखरे ngasi Mauritius की CMD मार्च पांगथोकपा लेबाक असिगी नेशनल डे की थोरमदा मना असि खुसिनखिबनी प्रधानमंत्री नरेंद्र मोदी ना भारत मचा सिंगी मनुंगदा मना असि फंगबा अहानबा ओइरे हौजिक सानबगी पाउ क्षेत्रीमयुम प्रेमचंद की Manipur Horse Riding and Polo Association asinduna contractors Subai N Hazari and Dr. N Tombi State Polo Tournament ki ngasi sanakiba match singda ex Polo Club Wangkhaina ibudo Marging Polo Club Haingangbu Panjil Trainthoi amada maithiba pikre ani shuba ground da Manipur Police Sports Club A na Rup Kumar Polo Club A Nagamapalbu Panjil Mapan anida maithiba pikre ahum shuba ground na Thangmaiban Youth Polo Club na Universal Polo Club A Langolbu Panjil Tramathoi Marida maithiba pikhe Mari Shuba MNCA Senior Women's One Day Trophy Lishingani Kunmari Kunmungagi ngasi thamai bangi thau round sanakhiba Mesta PTRC Patsoina Force Kritigau bu wicket dipana maithiba pikre Sedo Ground Kongmodobi lampak sanakhiba Mestana PTCC Patsoina Al Amin Lilongbu wicket rate maithiba pikre Ani Shuba MNCA Men's Under 23 Hawam Birimangol Singh Memorial Trophy Lishingani Kunmari Kunmungagi Lake Mesta Race Khwainagama Lamabam Lekaina Sedo Thamai Banbu wicket rate maithiba pikre Atopa match amadana Model Singamai Chinga Makhana YPICUC Lalambu Makhongbu Rancham Gamoda Mathoida maithiba pikhi Mapan Suba MNCW Pralada NW Ramananda Elite Tournament Singani Kunmari Kunmungagi ngasi sanakiba Mesta Super Knockout की मैच अमदा साइक्लोन थाई बना जेम क्रिकेट क्लब पु रन यांखैदा माइथिबा पीखी अनिशुबा दिबुंग कामसोर मेमोरियल अंडर 13 बॉयज इंटर क्लब फुटबॉल लीग टूर्नामेंट लिसिंगनी कुलहुमदे कुनमरीगी ngasi henobok YCW o ground sanakhiba मैच सिंगदा पोलोई फुटबॉल क्लब ना USA बु पांजल ट्राइम पांचिनो द माइथिबा पीखरे रेगुलर फुटबॉल कोचिंग सेंटर अमदी TYDA पांजल अमममदा ड्रॉ चटखरे वांगोई फुटबॉल एसोसिएशन ना कोकिल बॉल SCबु पांजल अनिशनो द माइथिबा पीखरे सामुरो सिगोंग ट्रॉफी ओपन फुटबॉल टूर्नामेंट लिसिंगनी कुनमंगागी ngasi sanakhiba मैच सिंगदा Ice FC Hauribina Achan Bige FC bu Panjil Manga Amada Malem FC na SLFC bu Ahum Amada YSC na MFCC bu Ani Amada NCP Mayang Imphal na PAC program bu Ahum Sinoda Mighty Wiki Dwijamani Aroibada Maroiba Pawmuk Congress MLA Okram Surja Kumar Hairi Sangsata Manipur ki putoki ba budget adu Raija sigi hausi ori ba phibamga sanaba wali Sako thorangi lambida kahena miyeng sangbangam loitabagi mami tai Kaksing जिला की वांगू लाइफम अवांग सिंह अमदी वारुकोक हिल रेंज तंगसी सतगी ओपरेशन ता यामलब खुसु खुलाई कया फागत पंगम खरे
प्रिंसिपल सेक्रेटरी अरुण कुमार सेनान हाइरी गाड़ी साइलेंसर दा मखोल काहेन हौबा मदी हराव कुमैने सिंगबदा अहुब स्पीकर सजनबना नील खोंबगी सांग हेंगललिबासी मियाम पुन्ना सेमदोगमिनब संगी मणिपुर की मफम खरदा पुंग किलोमीटर 30 निफु फाव यांगना सिट नुसित के लोनेना अखाक अराव यावबा नौले नुसित सिलब याई हाइरी अमसुंग मॉरिशस की राष्ट्रपति धरमवीर गोखुलना लेबाक अदुगी ख्वाइदगी वांगबा सिविलियन अवार्ड ग्रैंड कमांडर ऑफ द ऑर्डर ऑफ द स्टार अमसुंग की ऑफ द इंडियन ओशन की मना भारत की प्रधानमंत्री नरेंद्र मोदी दे पीखरे पाउल